Welcome to Manipuri Story Collection Official. The bullet to Kami, Sanathoi Kuntaraga Jet Pahowi, Madu the Inaubana baked the Yalaga pie. As Karino Inaubagi Makut Kantorai, Sanatoina, Inaubano Petoraga. Ain have the Kamaitova. Jo Ngamoy is Ngamo, Ivani Quinarese, Ainanga Quinaba Pami. Nadada Haidora. Ngawi the Namasia Gangside. Nupana koi genung sina se hairak pukhudi nabung angawa du da haidu adi nang nayum pan ba khangaroi adu aiso ai nang ga koi na pati talle oh fare ngasi de kaizare ai amu khana nangon do kaura aroi saksu la aroi noi da sula aroi bule tu lai thok laga thokre sukthara ga inaw bana chat khibo do yeng hawi College taso canteen do the pushil itayal bulis nana as thado oda ikaize langano tumin phamo isaw lang la place na so phamthare khonjal phazil laga tayal de isaw lang bahore nang kayam kuin asinu pasiga tina kidore mani janbu karim ka thainaraga nang na sum yari du na karige nang magi minai ro as place na nang na marol ama tan khre karigi tan mano narol seng Maga tina ge haibra, tina roi haibra. Maga sung tina do oira dine, ibani tok nerase. Mamit mana jab yung khala tayal. Henman ro nang so. Gari gi henman mano, wat labani amna. Khallo abamba ma. Tayal lais na da taru pe thara ge ying lei. Adu ga yam tap na hairei. Lais na, ay ngonda adugumba aruba wahang hangano. Parabaso patrabaso. Nong dairem base ay ginungsiba marupni. Ay di kana. Nang na ay ginungsibi. Mahaga ay kakana ni henba ado de. Nakoy anigi maragta henba haibam layde. Nungsiba makhalma na drabaso. Nakoy animag ama na henda, ama na tada ay nanungsi. Nakoy animag kaina wangamoy. Garigino khangde. Nong dairem base ay gimarup ama oyna yam na nungsiro re. Laisna to from khangde tayabu mit kupna sukthana yingli ichan su yaw silakle pom thok laga machin suktok laga phammi tayal ga laisna ga so ichan da punna yingli amadudi khangde hanga kana isaw sawgatli makha ta na sawning labani adubu khaba laksin badagi ngam kidre harau kari su thok kidaba kum leire khaba so hobe tawna yorakpani phampa thringi hangle ichan da Kayam kuire ngai ba kuidri kada yorurage khaba sor mapi mohondok laga kaksin da hana chatlure halakpada khongjom changame aduga hojik nangi nak ta family sini nupi unavadi natte ko prap changsilak laga nongdaire mana khaba da thok on silakpani asaw banam siluraba ijando amuk hana sounding lakle nongdaire bagi ma ong khangdriba khabana noktuna khumi hojik unhare ijanga Yam nok ning bawani. Ihang wana so yana bohonare. Magi mi usittaba mo ong dudani nong daire mana hairakli bado. Laisna do hingare. Ichan na khababo nong daire badagi lai thok hannaba tore. Waram lani kaino macha sidana. Aidi kawe. Hagot kre khabado. Nong daire ba makut ani do table da namlaga ichan bu yingduna. Lawai na pini na masi huran basina sana madrama khangzadrane ko kakching da ama unaruba khongjom da su ama koiba puruba aduge canteen sidana lawai na pi ama vanungsi basari yingwa bo haina de kumai ngantane ahum do hai amatta kang thorakte adubu nong dairem badadi yingli khabasu thorakle harau na hairare coffee yoin thakse puksi than gale Lawai ni pidi coffee thak pahi tawani da. Pharak taba lepte nong dairem ba. Harau tawram ba khaba do suktak tawrai. Nong dairem ba da yeng laga.
Kari haibno hujukido tahaudrabo amuka hana haira'uro tayal mangak hai kopi puthoraktuna thamlare khabana ijangi kopi do chingsinbibada nongdairembana yam nungsiboire ani do dai henbro lawai nupisina nungsiba nangna ngasai de lawai nupi hairido ijanbura khaba sauri khonjel da su khangi mina sauri bado karino kadaino khanbagi mahut hena dum saunaba moong da hairi nate moirang nupi sidani ngasai dai ta gyang tabani nang pamisu kaino aige pama piba ngamgadro nupa ani do na ngang khatnarakpasida ijan pakhatpa phawrei khabana horap hangai mi asyam usitrise kainungai daba leibeino lawai nupi sida nangna coffee pithaido karigino nathau leibro madu panari do kaigino khabana adu kana sauri bado hanthabagi mahut nongdaire mana sontharap tayam karim naba moongda tawbagi budi thawa su lawai nida nang kyam sakhatpa lamdei lakpano phuk hagolei khaba taya leisna ijan su phuk hagotni nongdaire ban nokrem haigrem na family khabagi asawa matau yinglaga tapna hagolei canteen du da family ba to pamhairoi sing du so mangak leiduna yingnarei nongdaire bana khabada makhata na karim nagi hotnarakpada ijan gi mai thongda tariba nungsa thiba mi pai sabagi mami du orure khudakta nongdaire bagi meeting phat hongdoi chimba sukatlaga khabagi pakhum pibagi mahut ijan na pan mama onda na koina na yeiraga nganglei amu pakhat leirene kaino pakhat paide khabana sauna hanglei nongdaire baso phat on silaklaga hena usittaba moongda lawai masa khara mamana pokpadei khatna chaina borak trimale ibani wa kanna ngangna basida pakhat pami yaure adu haibanida khabasu ichanda fating lei ichangi mai thongda taramliba pakhat pagi mataududa hena sounding lei phat on thorak laga table da leiriba magi coffee cup to nongdaire bagi thabak da thomjillaga khudom bising laga nangna mangoda thumai haiba yabro ai leiri se kari oina oge ha khabana thomjillakibadu sabu kanbagira cup tuna quality fattabagira cup to pongchai saire nongdaire bagi angauba phorit to su thabak da pungcho chole phorit mafam khara da su coffee marik jongle khabana tawrakliba maong duda lesna tayal ichan soi lawi ichan na khaba bu khamlei khaba kaino toidubo adumai toganu sauba hande khaba karamna su sauroi phibam sibo tanaba nongdaire bana sinmani ichan da law hatli khabana kai gi tawroi ai gi mangda nangbu asuk thina karyam naraga aina karamna tumin taraga lei thoktoino thabak da tairiba coffee do makhutna phat phat kan thoklaga khaba bu sat ying lei nongdaire ba khaba su mi ing duda nongdaire ba bu karim na bahori nang hoji khanglabra khaba kanano Mr. Khaba wai sigal loina na nongdaire mana sa ying haigal lakpada inaw bana saying do pharei aduga mi pai bu matau da chairei nang kedore habano ha tongno do maina wathok siam oining bro lawai macha sine engwanda coffee haijin base tumina leisilo siro khaba su wai du da sangal e hena wai du hairi bana chindu thugai ga launa nongdaire mana inaw bu in thokke tawbada inaw bana nongdaire bagi pambom ani da kanna pharaga magi marup ke asaw be nem thana bo na rei nongdaire ba please mikup sikhak ai gi wasa tabiola nongdaire ba bu mafam sidagi puthokina busu tawrei inaw bana khut pairaga chingba horakpada khabana nongdaire bagi mathwai sokla sano matago makho pong na lawrei ai sidi masa nang da khali do khaba ina hotrong hona uiko na punsi da soi thokloi ichan ba pam nung si pokpagi natro nang na kak khanaba horam lido chen kinu law ne miki the nongdaire ba chap lepi inaw bana chingbada yaraga chatlam laban nupa do inaw bagi khut kan thoklam laga magi marupta marau leina yinglam laga khabagi nak ta halei khabana haikibado achumbo oirasu ichan amadi nongdaire ba makhoi ani nattana kanana su khangba wafam natte adubu khabasu araiba masak misak nattabana nongdaire bagi thamoi da chongliba mihuldo laina phakre nongdaire ba khabagi mangda phallaga lepsilaga tahawdaba saraga hangi kari haibano zukido amtaga halaga hairo nang ni ichan bu pami adubu ichan nang bu pami de
Ichan na ibo nungsi, ay na su ichan mo nungsi. Masida kalagto na ay ko'y nida ka na bawa ni nangido. Kaba sumakha mana kanbado mayamang da hauna apan balay tahay doray. Nong darem bani. Kabagi wahay do da saw bagimhod yam usatawam ong utoray. Kabagi nakan da lep libi ichan bo pisum in katlaying lay. Ichan su nong darem bada pakaniying lay. Ichan na pakat bagi maram sulay. Mayamang da nong darem bana parak hina tarak kadrasini. Adobo nong darem ba tapna nok bahoray. Mana nok lagpaduda mayam do ingangai. Kaba kaktani saw na ying liba. Ngak nok luraga ichan da kudong bitil naga. Mayamang da pong na karim na rai. Masigi lawhay nupi siro ay na paami nung siya ito. Masi nupi siya kaya ang pasage. Masi nupi siya ko'y bero nang namukchari do. Laway day karak pa nupi siya ko'y riba laway nupa. Nangon da ay na mamundo rin sinatro nang kalido. He maduwakal do ano'y laway thaway da ko. Lok traw da yam lap na lang to ko. Adugumi izat lay ta manupa nati. Ay sa special contractor lukhoy masanupa naitong poksabani. Masigumba na bida michini yung bidong nati ko. Nangumba third class kinupa nati haizariba. Sor jaw nuhon bahuragli khaba. Yet ki kutsa mga dasu chena paisalaga kudumda salagli. Nong dairimba ichan da amuk ying li. Ichan ki mit anida ying laga. Konjal hong na kut anido wang na tanggat laga. Makho pong na napal galoy na na singna ba maong dalaw kali. Ay tikadar lukhoy masanupani. Nanggumbi amagidama may khubaya ba misak nati. Mina lakcha ba suyaroy. Nangga koy na riba nupas na yam chopa ta halise singdok lang kita zaho. Laway nupi kong biza. Moirang nupi aphawi. Nanggumbi laway nupi lawidong nupaman bro isa. Minay fo iningde. Asigumba yam usitaba maong sida kaba na nakal dagi nong dairimba sapukan na tinjilay. Nong dairimba su pantade yam ping na kut halay. Kaba su maning kazik halay. Mahiroy tin bagi masing su sum hengalay. Kantin da mi kat na hori haydo na omsilay. Kaba ka nong dairimba ka maghata na kanaram gadabado kamdok na kre. Tayalgi inaw baga na nong dairimba bo kantin dagi putokre. Masi mada purak laga inaw ba na nong dairimba bo ngang tab hori. Nako bera lay rabo na. Napana tikadar oira kedorngi. Aduk yang wakal ta judo kaygino. Natin nang ni chan ngang yung wangang sangang do tayana nungarang godro. Nong dairimba na pat kumlay. Ma kay suta sinbiyo hayde. Masida mayaw sinbi matog dade. Ma de egi marumni. Ichan gisu marumni. Ama na hina nung shiraga amagi mitsang sang payaroy. Nang magngay ri pawri se. Milay sabi do kole sida taktay karim na toklam laga. Inawa kangsu kang na wangang kano. Kaba na ichan kay sunung sidamani. Nang kamay kangi ba? Minung sinabay na trokoy na rido. Tayal wangang de. Marup anido na marayet na ribado. Tumintari. Nong dari manas hogalay. Koy na ba kuting nung sinabo ka bro? Kaba na ichan koy rido. Politics story ni. Organization yaw buhuran ba do na icham-cham zami mabo nung sinang gadro. Tayal nang somta khalo ni. College ki board ki damang nupi kuding flat tawba. College kuding ni nupi koy ba nupasin na ichan mo kay da nung siram dawrige. Ngasi su nupi ani unaruragani. Mana ichan nung siba sarido. Maram sa to yinging dabay thaway na tawag yang tawriba. Inaw ba na kwang milay aduga. Adu ay rakadoragi. Nang na ichan gidama adug awasin birido na kaygi. Ma tayal gi marup ni. Mapam sida tayal bo ngak pa ay gi thaw ni. Tayal bo ngak pa da ichan su yaw fam tu'i. Ichan sok pa ay basa tayal sok pa ka chak mani. Tayal wangang thorakti. Adubut hamoy pina nung sina yingsay nong dairimba bo. Ngasi minamba kaya mangang lihay bati makoy na kangkidre. Thamoy da phawriba ichan bu khaman bagi mayay na. Ngasi thokliba thawdokse nong dairimba na thoon gi yaw na thokhan libani. Ichan khakni nong dairimba gi moong mataw khangkiba. Kanana su asingba chungba khangkidre. Khaba na lali hayna basu yawki. Nong dairimba na hobani hayna basu yawki. Ichan na thokhan bani hayna basu yawki. Asingba khangba ngamkidaba thawdok ama oihankre. Ahin basu yawrakle khabagi nakta. Laisnaga ichan gasu tumpak lepli. Ahin mana khaba bu chayri. Asuk mathong huktaba thabak sibu nang na tawramlaba. Amukta su mi khatnarakta nang na ngasi mi khatnaraba. Babagi zat khasukta su yingdaba. Sigumba wakhal yawdaba thabak bu aigi marup nang na tawraba ko.
tauba tabani ai nupani ai ge nungsinari bi ma bo ai gi mangda mine karem ka thaina ba usit thoi da ba tawhan ba ya ba nupa do ai nati hanjilakladi ma thwai logani ma khaba na haidorakli ba wahai sida khangle nongdai rem bu thamoi yongna yekle ahen basu wa makha tarudre nakanda tamna pham tharak laga laikre ichik chi ima pham do asik pado khaba na thugai re ichan bu yenglaga nangonda nongdai rem bagi number yawbra mangak do mi ichan khaba na phat hai re blog to adu kalthat ko hoi tayar su makhoi gi manang ta lai ma bu umada laisna ni yengak liba meeting do michana bangam de isan mu hairap yenglam laga khaba da hangi tayalna khaba nang soktabra sokte saurangna na khumlaga phukagole e khaba ichan da yenglaga ai chalage karigino ngak lai kho khamjare e ichanna adabu khaba na yaning ba mato ulagtre swai da lening de spyam le nang su hallo kuina leigano aduga mana aina hose haikibado kaugano tayal da chatlagi hairamdre khaba ne spy hairamli bado tayal buni khaba na chatkibada ahen basu yaukre ani du chatkhrabada laisnana tayal bu lakthaba hore nongdai re bai minai ro nang mai matung inadradi yadabro karam kokna nangona palido namana bibu sumya mangda to yam karemna ba misaktuga tinadradi nang siradro isana nongdai re ba kanani hena lungge nangna uthorakliba matawduna takpadi minu khangduni heli nangonda ai changi wari sage laisna bu na koina na talai adobu laisna di sawbado loikre amuk tang tayal bu sawni yinglam laga chatkre isan makhoi ani tanga heurabada tayal na tapna phamthai leplibi ichan bu su phamna ba hairei phamu ichan su tapna phamtharei chanazaba marup ani do ingna wari sabagi tanja phangle tayalna nang aingon sauningbra sauningde ngasigi thodok-sida aina nanggidamak lepkhidre masigidamak nang aibu warogano ichan tayalbu yenglei mana waroba ngambagi thauna leite nongdaire mana ngasi tawrakliba maong matawsigi marumda phumlaga leiriba wari singdo tayalda tamthokpa sungamda tumin mapukni nungshina tayalbu yengzai kaidorage kaishu daude tayal ai wakhal thian kramra karibano khangde ai wakhal nungai bati oidre ichan hayaning bana amani tayal na khankibana amani ngasi nongdai rem bagi matawna ichan bu thamoi sokhankre khalladuna tayal na magi marup tu themjin birei ai leiri sidi nongdai rem bada wari sage matung asumna tawganu haige hairorenu da kanaroi adubudi chumme mana ngangbada achum khradi yawi ichan aisu khangi masigi wase toksida laisna sawkhrido thembiyo sawge sawsunu kari nu pino imana bu butina nu tina nu ai nungai badona masu khabagi michangda leirido moi lekai masel oi bainatro ichan no phet torei nokning badi pokte adobu tayalgi khallaga noksinari bani tayal su ichan noklamada sor hondok jai yum chatningdro chatningi chatlusira khalamini iwani chatminase maong yingse laisna sawo phatradi chatkhumse ma nangbu khambal ba male hera mawa lawdi nangsu khaba koiri aisu ma koiri masida bu khambaladi pukchel pikmandro adodi nangsu hainoda khamban ba yawdaba nungsiba bu nungsiba ko ba yabro ichan khaba se kyam yam nungsi kari kino madu hanglide laisna na aise kya nungsidaba manba adoi sum hangbanida khaba se laibak yam phaiko loire he hoi bunga laisna se nungsiba thokpa haidabani laiminna aina de khangi mana nang kya nungsige do notification lakpa khuding nangi reng sabana mathau ai sabani as ai dibit hanba yawida lao chana wari sarase marup ani de college dai hanminnerei tayal ne ichan muren ki gate phau thinbirami ichan suka yorakle laisna hiplaga leirami ichan ubada kaurakte adubu ichan wa ngang bahawi ho sauri bro aigi maram dai no ini songna bado ai kya ke dode ko taning de nang musu chaga ngang kana
Laisnagi khonda sida saubagi mahut nokphet tawi makhata na ngangdringi ichangi phone do ring khingle Laisnana saurab hairei Nawaro iwaro tawrei do Hoi khoi dada ni hairaga receive tawi Dada Bema nang college da laibra Laiti halae Oh adudi kaithel da lakiro Dada lakpro club ki thabam gi lakpani lao ko nang yorakpada hairo Lemba thamkhre haraung ni ichan laisna da kaithel chalu si hauzare Akhoi dada lae kaithel chalu se Dallenga moi Yarak de laisna do ichan su sauruba tawde Laisna gi hauzik leiriba mutsida chathok lusi yarak loima khangi Aduna kaishu hairam da mafi hong laga thorakle Auto tong laga haigalai Wahing lekai da lairami lembasu nupa amasu yawrami Ichan na masak khangba mini Adubu masak ka maminga kona na khangbadi oide Machal uba da lemba harauze Kari jaraba Kaisum jarak dri Ichan su mabungi naak da lep laga khumi Lemba na pikhaw da gisel krar lagthok laga Se baba na pirak pani Chaba thakpada chang na yung ngawsin na gano Maram lay da pangchat chathokano Lemba lao bus ato rei Matang chada nong dai rembado kadom dino phat haizilai koi da mama ong da wari sazilai Ichan kedoramino kanano made no hero ro Lemba suktok tawi ichan su ipapa khali lemba na machal da hangai Ibema namanabra Mani dada tayalga suyam lu na tinabani aikoi college su pulle Mabong na chingna kidana ba khumzai ichan Lemba nok phet tawrai khangzadaba kawbani na nong dairem bada ichan bu sinaram laga bus tongki Inaw ay si ichan gi pokmina ba mabungni matam su yadre inaw gu wari sabu so fangoi dore noy ni leho ko ibema dada chatlagi ningthi na hallu ko Panthung phamwangu da oiba bus tuna lemba bu pokre harau sabada loire nong dairem ba college ta thokki ba thodok to Kari suna chungda bukum mana thokpa ngang ba hori Hidak leiramu Kari hidak Nungshi hidak Noi na pa thikada le hello Lawai ni pini leibe hidak na tradi yaro haizariba Sakta siga Lai thokla chatki ye tawbada nong daireng mana purit te yalaga Chatki ba yaro phagiro hairise Khana ba su am hauningi sa kaigino na tholai trona Masi kai thelni wa ngang roise Yam lim na chatmina se Nawalawdi Fed haido laga amuk su chat ki ge tawbada Hana mukti nong dairem bana ichan gi khudang phakre Mana puning bamai keida so ching laga pokre Nan thok na ba ya labasu kana ba leitre Pauna kai thel da phamli ba pharmacy ma da ichan bu puri Pharmacy phamli ba no pa da nong dairem bana hai Tamo isinga sabana pokhi ba hidak am ta piu Ichan nong dairem ba pu mit kup ta ying lei Khaba na ngasai kopi asaba kap na thom kibado Nahawna na ningsing lay Nupado na tan chana hang lay Mafam do yenge Nong dairin basu keda tawrode Ichan da masi tabu ying hange haidu na purak libani Litli ba purito sat chingkalaga Ngaksang ngang na layriba mafam do yeng hanli Nupado su haipet yeng lamlaga Hidak lakthok na ba tawkre Adobo nong dairin banay Ichan da pok thok liba mafam do yeng hanlaga Aina sokhanba kanda nangi hidak aina leikibani Adugumna nangi maramgi sokliba mafam sigi hidak nangna leigidawni Masi lainaba sel yarokte Sida leire Nupaduna hidak pirei ichanna Mamal kyano tamo Chama kaktani Lembana piramba haikru manada yombu sel tudagi Lupa chama laukthok laga puthokre Nongdaire mana haraubana loi Hidak tu phat pikhaw da hapsinkre Ichan gi khuttu samlaga chingba amuk hawi Maduda hainadraduna isaw langi Kaiduna amo khutsam da thado Koiruse Ngasayda na tro khanakibado Ibani kadai khanakre Khabaga eiga khanazabani Khabado eigi nupani Isan gi khudang chingla manong dairemba khanglep leplaga sat onsilai Kari Khabado nang nupani ba Adude aina kana Nang kari oirige Nangi future husband Si hairaga irang minok noksili Ichan mit on khatlaga sorpho kamtoi Khwai ikai khangdaba nupani nak Hanjin haikraba wa amuk so haige Ay nang munungside Punsige sunungsiba ngamoy
ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯅꯪ ꯑꯗꯨꯝ ꯅꯨꯡꯁꯤ ꯄꯨꯟꯁꯤꯒꯤꯁꯨ ꯅꯨꯡꯁꯤꯅꯤ ꯑꯗꯣ ꯑꯗꯥ ꯈꯪꯗꯦ I love you ꯂꯋꯥꯏ ꯅꯨꯄꯤ ꯃꯍꯤꯛ ꯍꯥꯏꯁꯤꯅꯤ ꯀꯔꯤ ꯃꯍꯤꯛ ꯍꯥꯏꯕ ꯍꯣꯏ ꯅꯪꯗꯤ ꯃꯍꯤꯛꯅꯦ ꯃꯍꯤꯛ ꯑꯗꯨꯁꯨ ꯌꯥꯝ ꯊꯤ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯃꯍꯤꯛ ꯅꯪ ꯂꯩꯍꯧꯔꯣ ꯃꯥꯏ ꯂꯩꯈ꯭ꯔꯦ ꯏꯆꯟ ꯌꯥꯝ ꯊꯨꯅ ꯏꯆꯟꯒꯤ ꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯒ ꯈꯨꯠ ꯑꯅꯤ ꯇꯤꯡꯊꯣꯛꯂꯒ ꯊꯠꯂꯤ ꯇꯧꯅꯨꯀꯣ ꯂꯥꯛꯃꯤꯟꯅꯔꯒ ꯅꯕꯨꯛ ꯐꯠꯇꯕ ꯑꯩꯈꯣꯏ ꯏꯕꯥꯏꯅ ꯅꯪ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯕꯅꯤ ꯀꯔꯤ ꯀꯅꯥ ꯏꯕꯥꯏ ꯀꯩꯅꯣ ꯅꯣꯏ ꯗꯗꯥꯗꯣ ꯑꯩꯒꯤ ꯏꯕꯥꯏ ꯅꯠꯇ꯭ꯔꯣ ꯂꯋꯥꯏ ꯅꯨꯄꯤ ꯅꯣꯏ ꯅꯄꯥꯒꯤ ꯏꯕꯥꯏꯔꯣ ꯑꯩꯈꯣꯏ ꯗꯗꯥꯗꯤ ꯈꯥꯕꯒꯤ ꯃꯕꯥꯏꯅꯤ ꯅꯪꯒꯤ ꯅꯠꯇꯦ ꯏꯁ ꯁꯥꯏꯠ ꯍꯤꯔꯣꯗꯣ ꯀꯣ ꯈꯤꯇꯪ ꯉꯥꯏꯔꯦ ꯃꯥꯗꯤ ꯑꯩꯅ ꯁꯥꯏꯠꯇ ꯏꯟꯊꯣꯛꯈꯤꯗꯧꯕ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯂꯩꯍꯟꯗꯧꯕ ꯈꯪꯉꯤꯗꯅ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯃꯍꯤꯛꯇ ꯍꯦꯟꯗꯣꯛꯇꯅ ꯚꯤꯂꯦꯟꯒꯤ ꯔꯣꯜ ꯂꯧꯔꯛꯇꯣꯔꯦ ꯚꯤꯂꯦꯟ ꯀꯝ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯏꯆꯟ ꯊꯋꯥꯏ ꯆꯥꯛꯅ ꯅꯨꯄꯥꯗꯨꯕу ꯌꯦꯡꯉꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯅꯣꯛꯂꯤꯕꯗꯣ ꯁꯠ ꯍꯟꯖꯤꯜꯂꯒ ꯃꯇꯝ ꯑꯃꯗ ꯍꯥꯏꯗꯤ ꯐ꯭ꯌꯨꯆꯔꯗ ꯏꯕꯥꯅꯤ ꯐꯦꯃꯤꯂꯤ ꯄ꯭ꯂꯥꯅꯤꯡꯒ ꯇꯧꯃꯤꯟꯅꯔꯛꯈꯤꯗꯣꯏꯅꯤꯅꯦ ꯑꯗꯨꯅ ꯐ꯭ꯌꯨꯆꯔꯗ ꯈꯠꯅꯗꯅꯕ ꯍꯧꯖꯤꯛ ꯈꯠꯅꯕ ꯌꯥꯕ ꯈꯠꯅꯍꯧꯔꯁꯦ ꯑꯩꯕꯨ ꯃꯁꯤ ꯃꯤꯁꯦ ꯀꯗꯥꯏꯗ ꯊꯦꯡꯅꯔꯣꯏꯅꯣ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯔꯥꯏꯕꯛꯇ ꯁꯦꯠ ꯊꯥꯖꯤꯟꯖꯩ ꯑꯃꯗꯨꯁꯨ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯍꯥꯏꯔꯛꯏ ꯃꯣꯏꯔꯥꯡꯗ ꯁꯦꯟꯗ꯭ꯔꯥꯗ 18 ꯃꯥꯔꯆꯇ ꯃꯤ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯑꯣꯔꯍꯦ ꯏꯕꯨꯡꯉꯣ ꯅꯪ ꯀꯤꯟꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯕꯨꯛꯇ ꯗꯨꯛ ꯊꯤꯟꯖꯤꯜꯂꯝꯂꯒ ꯒꯝ ꯒꯝ ꯆꯠꯈ꯭ꯔꯦ ꯑꯌꯣ ꯁꯤꯔꯦ ꯃꯆꯤꯟ ꯄꯣꯝꯊꯣꯛꯂꯒ ꯇꯨꯡ ꯏꯟꯅꯔꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯏꯆꯟꯒꯤ ꯃꯄꯥ ꯂꯥꯟꯈꯠꯂꯒ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯑꯩꯅ ꯂꯩꯈꯤꯕ ꯁꯝꯐꯥꯕꯤꯁꯤꯡꯗꯨꯗꯤ ꯂꯩꯖꯔꯝꯒꯅꯤ ꯁꯝꯗ ꯐꯥꯕ ꯌꯥꯕꯅꯤ ꯃꯤꯇꯣꯞꯅ ꯄꯤꯕ ꯄꯣꯠ ꯁꯤꯖꯤꯟꯅꯗꯦ ꯑꯩꯗꯤ ꯃꯤꯇꯣꯞꯁꯨ ꯅꯠꯇꯅ ꯅꯪꯒꯤ ꯐ꯭ꯌꯨꯆꯔ ꯐꯦꯃꯤꯂꯤ ꯄꯥꯔꯠꯅꯔꯅꯤ ꯀꯩꯅꯣꯝ ꯁꯦꯡꯗꯣꯛꯀꯦ ꯑꯩꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯅꯨꯡꯁꯤꯕꯁꯨ ꯈꯥꯕꯅꯤ ꯄ꯭ꯔꯖꯦꯟꯒꯤ ꯅꯨꯡꯁꯤꯕꯁꯨ ꯈꯥꯕꯅꯤ ꯌꯥꯔꯦꯀꯣ ꯂꯩꯍꯧꯔꯣ ꯅꯋꯥ ꯂꯧꯗꯦ ꯅꯪꯗꯤ ꯑꯩꯒꯤꯅꯦ ꯑꯩꯒꯤ ꯇꯥꯁꯤꯟꯅꯈꯤꯗ꯭ꯔꯦ ꯏꯆꯟꯅ ꯑꯣꯇꯣ ꯇꯣꯡꯂꯒ ꯆꯠꯈ꯭ꯔꯦ ꯍꯨꯟꯗꯣꯛꯂꯝꯂꯦ ꯆꯒꯠꯅꯕ ꯄꯥꯈꯪꯗꯨꯕꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯏꯆꯟꯅ ꯇꯣꯡꯂꯤꯕ ꯑꯣꯇꯣꯗꯨꯕꯨ ꯌꯦꯡꯂꯒ ꯆꯦꯜꯂꯤ ꯃꯇꯧꯗꯨꯗ ꯃꯤꯡꯁꯦꯜꯗꯒꯤ ꯎꯔꯤꯕ ꯏꯆꯟꯁꯨ ꯃꯤꯠ ꯈꯖꯤꯛ ꯎꯏꯁꯤꯜꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯩ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯃꯥꯅ ꯈꯥꯝꯂꯒ ꯊꯝꯂꯝꯕ ꯕꯨꯂꯦꯠꯇꯨ ꯊꯧꯔꯒ ꯏꯆꯟꯅ ꯇꯣꯡꯈꯤꯕ ꯑꯣꯇꯣꯗꯣ ꯇꯥꯟꯅꯔꯛꯏ ꯍꯣꯔꯟꯁꯨ ꯐꯔꯛ ꯇꯥꯅ ꯈꯣꯡꯂꯛꯏ ꯏꯆꯟꯅ ꯁꯥꯎꯅ ꯌꯦꯡꯂꯛꯂꯕꯁꯨ ꯃꯥꯅ ꯅꯣꯛꯁꯤꯜꯂꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯇꯧꯗ ꯅꯨꯡꯁꯤꯕ ꯄꯣꯛꯄꯒꯤ ꯃꯍꯨꯠ ꯈꯥꯕꯅ ꯅꯝꯕꯔ ꯕ꯭ꯂꯣꯛ ꯇꯧꯔꯒ ꯀꯛꯊꯠꯂꯣ ꯍꯥꯏꯔꯝꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯂꯧꯊꯣꯛꯂꯒ ꯀꯣꯟꯇꯦꯛ ꯂꯤꯁꯇ ꯆꯪꯉꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯊꯥꯔꯤꯕ ꯅꯝꯕꯔꯗꯣ ꯕ꯭ꯂꯣꯛ ꯄꯤꯔꯒ ꯀꯛꯊꯠꯈ꯭ꯔꯦ ꯑꯗꯨꯒ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯆꯩ ꯏꯆꯟꯅ ꯃꯥꯕꯨ ꯁꯤ ꯌꯧꯅ ꯍꯩꯅꯗꯦ ꯅꯨꯡꯁꯤꯕꯤꯗꯦ ꯈꯪꯖꯗꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯤ ꯍꯔꯥꯎꯅ ꯕꯨꯂꯦꯠꯇꯣ ꯊꯧꯔꯒ ꯑꯣꯇꯣꯗꯨꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯇꯧ ꯄꯨꯝꯅꯃꯛ ꯏꯆꯟꯅ ꯁꯥꯏꯠ ꯃꯤꯔꯔꯗꯒꯤ ꯌꯦꯡꯂꯒ ꯍꯥꯏꯖꯩ I hate you